ꯃꯌꯥꯝ ꯕꯍꯥ ꯃꯃꯨꯛꯇ ꯀꯪꯂꯩꯔꯤꯕ ꯇꯔꯥꯃꯨꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯥꯅꯨ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯦ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯁꯛꯇꯝꯗ ꯁ꯭ꯔꯋꯥꯅꯟ ꯑꯦꯁ ꯖꯥꯟꯀꯤ ꯗꯦꯕꯤꯒꯤ ꯁꯛꯇꯝꯗ ꯁꯃꯥꯟꯊꯥ ꯔꯣꯠ ꯄ꯭ꯔꯚꯨ ꯃꯨꯚꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯉꯝꯈꯤꯗꯕꯗꯒꯤ कायनबगी मतांग अदुबु उलिबु मूवीनी जानु मूवी असी अहामददी 96 हाना ओरिजिनल ओइना पुथोखिबनी अदुबु मसीसिना रीमेक ओइगदोरिबनी रीमेक सिदना हीरो हिरोनी से मसक फजब खरा हेले हादुना रीमेक से ओइना एक्सप्लेन तौजबनी मयामना वारो बिरोय पले मयाम मूवी से होनबु तौरसे मूवी असी होरपुइसिंदा के रामचंद्रन हारिबना पासी ट्रैवल फोटोग्राफर अम ओइबनी मरमदर महाना चलु मफम खुदिमक्की फोटो काप्तन लेबगी मौंग असी अखोइना उबा फंगे नोंमुदी रामना महाकी सात्र सिंगल लोइना मफम अमदा फोटो काप लाई फोटो कापम अदुना महाकना महाकी सात्र सिंगलदा फोटो अदो कापयाब कापकदबनी होरे नुमिदां पुंग 6 ताजि फाब कापकदबनी फोटो अदु मी अमोमना फोटो कुंट्रा दि कापकदबनी हादुना हारै फोटो अदु फजदब तारगसु कथकनु नखोइ असोइबा अदुदगी नखोइना सेमदोकदबनी तमगदबनी हादुना हारै मरगसिदा नखोइना सेरान तुरांगी मतम मंगन बेयारोय WhatsApp पाइदना Facebook पाइदना मतम मंगनगनु अदुगा फोटो कापदो नखोइना करिगुम फ्रेम अदो फजब तारगदि कापु नत्रगदि कापकनु हादुना सुहारै सात्र सिंग अदुसु महाकी ओजाना हाबदुगी मतुंगिना फोटो कापदो हौरै फोटो कापबा मतुंगदा राम महाकी सात्र सिंग अदु हारै फोटोग्राफी हारिबसे मसि खक्तना अखोइना मतम असे लेफनबा ngamदोरिबनी ऐसे सही 35 ओइबसे फोटो अदुदा सही 35 अदुमक ओइदोरिबनी मरमद्र मिकु खुदिमा से हिंगनबो होनगदबनी अदुगने मतम खुदिमक से नुआय फने लेनबो होनगदबनी वाइलु ताबदा माके सात्र सिंगदसु हरावि अदुग होय हेदनसु हारै असुम तौदना मखोय मसेल पुन्ना सेल्फी मकामिना सेहदना पुन्ना सेल्फी मकामिनै रामनु मखोय सात्र मरकदुदा कना कना गाड़ी थौबा है हादुना हारै नुमिनिनि सुरेना गाड़ी थौदुना तुमदबिदा लाखपसे मरमदुना गाड़ी थौबा हैबा कना याव हादुना हारै मखोय मरकदुदा की नुपी मचा अमना ऐ है हादुना हारै रामना हारै फरे दु तरगदि है अयुक ngataना अखोय सनबा तोक्सि हादुना नुपी दुबु ngataना लाखना बेदम हारै नुपी दु सुमम मिङै मतमदा हाबदि नोंगालगै मतमदा राम बुंगाइदुना गाड़ी दुला लेरमी नुपी सिगी सारसी खरा स्ट्रिक ओइबा सारनी मरमदुना मखोय सालापो मतमदा सिटकासी फजन ज्ञान ताना सेमदुना सात्रीदुना थमी तसेना हाबा मतमदा सात्रीदुना ओजादु पुदि ngौजबनी ओजादुना सांगपो मिकुबदुदा सात्रीदु ओजादुना हारै ओइ नंगना गाड़ी थौ मतमदना स्पीड 100 तगी हेनबदि यारको आइने तुमना मिलपाक थोरक्तुना येंदुरिबनी हादुना हारै करिगुम स्पीड से हेनदुना थौ तरगदि नंग चैजुप चागनी करिगुम तुमनिंग बलै तरगसु गाड़ी से साइड पार्क तौरगने तुमु करिगुमने मिंगोल थुमजलोरगदि फरक तानी हादुना सुहारै असुम तौदुना चलसि हादुना राम अदु तुम्बा हौरै रामना हेक तुमखिबा मिकुबदुदा नुपी मचादुना राम की सीट बेल्ट दुबु तुमिन्ना फाबी मतो अदुरा रामना मी पांथोरलगा थैंक यू हादुना सुहारै लंबीदा सुमसुम लापो मतमदा राम अदु मिकअप थोरक्तुना अखोय का यौरे हादुना हंगी मदर नुपीदुना बाइजाक यौरे हादुना हारै लंबीदुदा लेहौलिबा थोंगदो यादबदगिदि सोमनाखंदा कोइरगा लापनी साना तुमदुना लेबदो होदोपा नुवाइतेना आई सोमदुम लाई हादुना हारै गूगल मैप येंदुना चलिबनिना थोइदोपा प्रॉब्लम लैदौ मानदिदा हादुना सुहारै मदुरगिदि राम हारै चुमदिं चलु प्रभाना हारै सारा गूगल मैप नदी लेफ्ट लैयो हारिबसिदि मदुरा प्रभादा राम हारै नसादगी गूगल ना हाबा इलबनिना हौजिक आइना हाबसे अमु इलु थोंलावदो हतु अदुगु मनमसे नुसिद्र येंगु हादुना हारै प्रभाना थोंलाव लुचिंथोक्तुना मनम अदु नम्बा मतमददि हाबदि नुसिना येरकपा मतमददि मनमसे याम नुसि हादुना हारै वहायरु ताबा मतमदा राम हारै मसि अखोयगी शहरगी मनमनि ऐ मफम असिदा पोकपुनि हादुना हारै महान मफम अदु यौरकपा मतमदा महाना अंगांग ओइगी मतमदा थेंगनखिबा जगासिंग अदु प्रभाना ताकतुना गाड़ी दु थोंमिनरै असुम लम अदु ताकतुना लाकपा मिकुबदुदा थोंग अमा उबा मिकुबदुददि राम अदो ममांग थक्की फ्लैशबैक अमा लाई अदुगा महाक तुमिना लैखि राम अमसुंग प्रभा अदु रामना ममांग थक्ता तमंबा स्कूल अदुगी ममांगदा गाड़ी अदु खामदुना लैबा मिकुबदुददि मफम अदुदा स्कूल अदुगी चौकीदार दुना मपान फमदुना लैबगी मिकुबदु उबदा रामना प्रभादा हारै असि नुपा असि ममांग असिदने गाड़ी दो कन्न थौजलु अदुगा चाप लाउ खामो थोंगदब नते सुमदगी गिहनगदबनि हादुना हारै
प्रभासु होय हाइदुना गाड़ी दु कन्ना थौजलक्तुना चौकीदार दुगी ममांग द गाड़ी दु खंगांग खामे चौकीदार दुसु पाकतुना मफम मदुदगी पाइथुई गाड़ी दुदगी राम थोलक्तुना आई के रामचंद्रनी तेनसी हाइदुना हारी नंगोरे हाइदुना चौकीदार दुना मसक लाक्सलक्पदगिदी मखोयनी हराउते यानो वरि सनदुना लेरमे चौकीदार दुना दि राम से यामना चावबो मी म ओरे हाइदुना अदोम अदोम हाइदुना वरि साई अदुबु रामनदी आइसे कईदमतुना नंगना अदोम हारिसिबो नंग अदुम हायु थाइलिंगगी रामचंद्र दुने ऐसी हाइदुना हारी मखोयनी चा थमिनरुसी हाइदुना चा थमिनबलाई चा योमभंगी नुपादुना रामदा नंगना हांगे काय लेरुबगे उदबु कुइरे हाइदुना हांगी रामदी स्कूल अदुदा मुन्ना येंगदुना मंगदुना लेरमे महाला चौकीदार ओंझलदुना अकल अइबु स्कूल मनुंगदा अमता चंगहनबिउना हाइदुना हारे चौकीदार फागी तौदुना हारे अहामदने नखोई पेरेंट्स की सोइलोरो अदुगु प्रिंसिपल साइन तौरबा मतुंगदा चंगबा यागनी हाइदुना हारे करिनोने हाइसिबो हाइदुना राम नहाबो मिकुबदुदा चौकीदार हारे करिनोन हेनंगी स्कूलनी नंगना चंगनिबो मतमदा चंगुगदरोगे हाइदुना हारे असुम तौदुना राम महाकी ममांग थक्की स्कूल अदुदा चंगफा मिकुबदुददी ममांग थक्की मेमोरी क्यादो मंगोंदा फ्लैशबैक ओना लोइना लाई मूवी की ममिंग 96 है थोंखिबगी मरम असी मखोगी बेस अचा 1996 की बेस ने हादुना थोंखिब मूवी ममिंगनी अदु रीमेक असिददी जानू हाइना थोनबने महान स्कूल अदुगी मफम खुदिमक्ता चत्तुना ममांग थक्की पुंसी अदो निचंगी माकी क्लासरूम अमसुंग महाला फम बेंच अदुदा फमदुना ममांग थक्की वारी सिंगदो निसिंगई राम सुम मंगदुना फमदुना लेरिंगे मिकुबदुदा चौकीदार जंगसिलक्तुना फमजलई राम हरे नंदी करम खान लाइबा चौकीदार हरे हौजिकता लापदा गाइदा मदुरगी नुंग दखलो नुंग दु राम खोलाब मतुंगदा चौकीदार हाइजुका खरा पुथोगदुना नुंग दुना थोमगा मखोयनी चामिनारमी चौकीदार हरे नंगी नमानब मयांग खरा कंबा नंगी बेस्ट फ्रेंड हाइबा कइनो मदिला पालमदगी लापदुबु नंगा पाउ हौनब्रा हाइदुना हरे राम हरे कनाना बुनरुदुनोदा माइ मागी थबक्ता लोइना चिनाबा गाक्तनी रामना फोन पुथोरक्तुना फोन अदु तौरगा सेक्युरिटी दुदपी मदुदगिदी अँगोंदा फोटो येंगलेब्रा हाइदुना सेक्युरिटी दुना हारे ममानबदुना फोन तौबो ओरमी सेक्युरिटी दुना फोन तौबो मिकुबदुददी माकी ममानबदुरी टॉयलेट फमदुना मखोंग हामदुना लेबा मिकुबदु ओरमी आई निसिंगिब्रा आई नखोगी स्कूलगी वॉचमैन हाइदुना हारे ममानबदुसु याम हराउना होय खंगी आई मुरलीनी हाइदुना हारे वॉचमैन अदुना हारे नंसी उदबो कुइरेना नखोगी नमानब रामदा वाई सनबा मतमदा माना फोन तौबनी मरमदुना नोइबु नुगाइबो हाइदुना हांगई असुम तौदुना मुरली अमसुंग वॉचमैन अदुगा कुइना वारी सनरबा मतुंगदा रामगी मनाक्ता लाक्तुना फोन अदु राम सिनै ममानबदुना हारे राम नंदी स्कूल अदु कदौ चलुरिबा स्कूल अदु कमाय कमाय तौरिगे हानगी मोंगा चमानरिब्रा हाइदुना हांगी चमानरि हाइदुना राम हारे बिल्डिंग सु चमानरि टेबल सु चमानरि अहुम बमते लेते हाइदुना हारे मुरली ने वीडियो कॉल तौरो स्कूल लोमते येंगे हाइदुना हारे करिगिनो मफम से लागा येंगु हाइदुना राम हारे सही तरादी हेलबनी अदुबु स्कूल असे अहुम बमते लेते मुरली नदी करादगी सही तरानो सही तरा मंगा हेलबनी नंग मसिंग थीबगा लोय कावरबा कलम तौरे हाइदुना हारे असम तौदुना ममांग थक्ता रामगा तिनखिबा माकी मरुप मतालोय सिंग अदो मानो फोन लोय तौई अदुगा अतै अतै मरुप सिंगी फोन नंबर से पिरगना पैदमता हारे रामना मुरली दा फोन तौई अदुगा फोन नंबर सिंग अदु पिरगना पैदमता हारपा मिकुबदुदा मुरली नारे अखोइदी कानदब मीनीना कानदबगी ग्रुप अमा सेमनी स्कूल की मानब सिंग अदो WhatsApp ग्रुप अमा आइना पुना सेमनी एडमिन नाइ ओइबनी हाइदुना हारे असुम तौदुना मुरलीना रामबु WhatsApp ग्रुप अदुदा एड तौरकपनी राम से Facebook तगी कईदगी सोशल नेटवर्क ता अमता यावदब मिसकनी मरम अदुना ममानब सिंग लापना लैखिबनी ग्रुप अदुदा रामना मेसेज थाबा होबदगी ममानब सिंग अदुसु मेसेज मथंग मथंग थाबा होरई राम नंग ना काय लेरुरके हाइदुना हांगी करिगिनो नंग सिदी मेसेज थालेसिना हाइदुना हांगी हालादी Facebook WhatsApp सोशल मीडिया अमता दंग से उदे राम हारे मसिदिने स्कूल चलुई स्कूल अदुदा लेरिमिबे मोंग अदु उबा मतमदा नखोय सिंगसे निंगसंगई नखोय म्यामसे अमतली उननिंगमनी अरुताली उनर लोरे हाइदुना ममानब सिंग अदुना हारे खरा मनदी राम की लेटेस्ट फोटो थारो अमता उगे हाइदुना हारे राम की फोटो दुसु थाजली ममांग तक की मखोगी ग्रुप फोटो दुसु येंगनदुना लेरमी मुरलीना हारे मयाम से अखोई पुना उननबगिदमक्ता रियूनियन अमतदी सिंजिदना ममानब सिंग अदुसु याइनि सिंजिने मफमदि कदारे तौसिके हाइदुना हाइनि वाइजेक्ता दुम तौसि हाइदुना हारे खरा मदी वाइजेक्ता लेरिबनी खरा मना हैदराबाद सकरे अतैदी US कनाडा ऑस्ट्रेलिया अना मलोइसना खराबनी फॉरेनदा अरुताली फरे हैदराबाद तो इसिलसे हाइदुना मखोई मसेन कंफर्म तारमी असुम तौदुना मखोई डेट फिक्स तौनै थानिगी मतुंदा पुनसि हाइदुना हाइनारमी असुम तौदुना मखोई रियूनियन तौबगी प्रोग्राम अदो कंफर्म तानरमी मखोगी स्कूल असिगी ममिंग असि सेंट एलोयसियस हाइना कवि अदुगा
फिल्म असिगिदी मखोगी बैच असी 2004 की बैचनी असुम तौदुना WhatsApp की ग्रुप अदुगी ममिंग असिसु सेंट एलोयसियस 2004 हाइदुना थोली असुम तौदुना ग्रुप अदुदा यावरिबा मी खुदिमक रियूनियन लांगदबिदमुदा सेम साबा लोइनखी नुमिना असुम होखिबदगिदी रियूनियन तौबगी पुंफम अदुसु यावरई हाबदी नुमिदांग अदुदा मखोगी रियूनियन अदो सिंदुन लैबनी मखोइना प्रोजेक्टर काफुक्तुना ममानबा कया लापा ngamdrabasing ado maduga video calling tawna wali sanaduna lerami kara amadi video oina tharakpani video kaptuna yengduna leibusu yawi asum tawduna makhoi gi family gel wainana mahaki habidi ram gi marup sing adusu reunion tawna bidamta namana lwani joksilai ram tuna hoji bawla kristina karigino haiduna makhoi gi cousin sister tuna hari wahai du tabadu mamala tuna hari ene momondane phone tawbani adubu hanu mukam ko taw taragadi phone da chungsilaga phurakani habani adu maktadai mongona phone tawi yorani de habani haiduna hari mama number basin punduna mayam lang kheduna amana amaga wari sanaduna yamna harauduna lerami tanza du de ram sulai ram mama nabana hari kariginu nangna engonda suyamna napichina mama nabduna hari no sister je nangoda mai hawi sauri bani ko unaru rusalo haiduna hari kaiginu du yamna sawi du haiduna ramna masi du hangi madura masi du hari kaidobugi sawi du no kanano mai unabala kani na habini du bu nabdi lapide dana wahai asina ko ina ramda masi du habini ramnu masi gi mabu akang gudu yengaga imonu pi nangi mamalai haiduna hari masi du hari karino nang namonu pi bo nupa ori de kamai tawba ram hari handaktine ai nupi pami aduna ne nupi oiduribni asum tawduna masi du mopana pa du bu sapori lami somna kandana mamana khara phaminge mi kubatuda mamana bi malawtuna satis kamdori haduna hangi satisna hari nawai yum pandringi matamtadi ai ubada hau sendaine ai bu hingchabagi typeta haujina hi hello gana tawribni ne satisi mahaki nupa du su yauna laibani habisi kawthoktana mari haidarake tawbumi kubadura mamana budur khamami aduga mahaki maru badu buthagatuna lerami masi yamna phabni exam gi matamda akoina mangonda loisilibani ramgo mamana basinga panjamuna duna sanaduna selfie kaptuna lerami photo singa du macheduna yemami kubadura namu photographer ni taine photo leine imam hema matana aduga photographer phabani ahibani gana haiduna Manau padru saidun lerami macheduna muli dhare mi loi suraba natra ai chak thana bidamukta harage muli na hare mari lawto wali ahum amadi address bigabani amadi pidi haidun hare macheduna kanano mari subasina haidun hangi adubu muli na ramda ingit tawduna wadu thaidona ba haidana ba honabani adubu upaile mandabdagidi januni haidun hare wahaidu tabadagidi ram gi thamogi mihulase chap lekhibaga chap manarami asum tawdana mamang thakta school gi flash bag asi ram gi mitmangda sangsang na lai matam aduda class aduda januna classroom aduda mayam gi mamangda isai saktuna leibagi mong asi uba fangi janu si isai sakpa yamna haiba nupi amsu oibani mahal isai sakpa si mayamna ya kaduna tana bani ram hari januna sakti bisai se entertainment ki tamata sakpanate mahakti isai ase mahaki sangsar oiribani adugu mahakti matam chupa matamna isai gi matangda wari saduna leibani maga wari sanaba sidi raga tal sura asina chingwanga to oi marambaduna mana ngai se idi kaimta gyan ta de mama pa na mahaga se potringai degi mami se kari thongeni haiduna khalabani habidi nupa pogana bal subramaniam nupi pogana janki hana kauni na leptuna leirabani marambaduna mahaki mami se janki hana thongkibani adugu mana sangli bi se sisune janki isai ngaktani mana sangli bisi assembly the fangi magna sei da mak saktuna lei magi sei se tarabu mikuptane original si januna sakpani haduna bu khalibani magi sei hek tarabu mikupta magi masaka se agi mangda dum thui magi sei amsung janu se aina ne yamnu nusijei yamna pamjei asi wafam se mangla so khangli bani aduga school da aina 90% attendance kari basisu ma unada buidamta kari bani akoi ni se angang uringe gi lek taminarakpani aduga mahakna pam khudima se aingonda dum hai magi chanabati fil hangba ngamdaba fawba aina dum hangbiribani karigumba ai markse niam taraba aduga yumda karigumba chaibita kadi aise wakha nungai tabagi mong ase januti kamana khanginu khangde heta khangduna lerami mana ai ubu matamda kaidore haiduna hek hangpa mi kupado maduda ai problem sing ase loina mangki baga chamane ai khudakta thawai nungai tabaga na loina fakhre aduga inguna ne samu kaya gi shakti la baga chamane aduga aina imanaba singa muk nairibani masigi matang ase habidi aina tawriba mong ase januna karamna bu khalibino habse masi ai khanpham khangte aina laisangda lai khuramba chatpa miku khudimukta chune aina nei sora kari hani ni jai agi janu ase agi mitmangdagi ne suklap lapham kino haduna ni jaribani nomadi
Janu school karakide mahak absent oiki mato waduda Ram tofam lapung khangkide mahak mathaya masaki mahal mahaki marup singanduda hangan duda masi duda Janu kadore hadun hangali masi su khangdi hadun hari Ram tofam khangkide Ram geta wakhan waitana leptu leibagi mikuba duda wasmena duna kaigino wakhan waitana lepiti hadun hangi Ram hari ngasi Janu lakte karigino kadoro bajanu hadun hangi wahai rutabda wasmena dudi momo nokcherami nongalakpa matamdasu Janki lakide matawutuda Ramdi mangdur lei role ko busu khumkide makhoi gojana Ramda role khumdabidamukta cherami asum tawduna Ramna maki masi duda kaidore Janki laktridi haduna mamanaba singadura mathang paw piradun hangali adubu khangdi haduna dum khumai masi aduna Ramda Janki gi mayu mase asigi nupa asna khangi hai makhoi memda chalurasi haduna Rambu machena Janki gi yum tamda phuduna lai Janki mayum masi asum thiba matamda phangaktabdagidi numita gadi ima babana sai patare haduna makhoi ani punna yumda mu halai subha amasung Ram masi pomidaba machimnaw dinate cousin ni Ram memda matam khara leibani asum tawduna Janki matam khara school laktabanu mising ado Ram di yamna wana mayumda lenki nongmadi Ram na school lakba mikubatuda Janki su school kari adubu Janki du masa yamna nongaitina lakpagi mawang adu mali Ram hari Janki boina numikyani matungda ukibani adu mahak masa ngamdabadi mali kaigo mahak asi hanagumna masa kalam tagadi ai jangchila hangpa yabani adubu aine mangmun hangbagi thongna laikide aibu kanagumma manane khutpa iduna khambaga chammanai classroom da leiriba mi khudimung nandi Janu se maake anab se hangbani adubu ai khaktani hangtrisi tanjadru makhoi go jadu sangai Ramna muthanda hajarai aine dine maake khudatu paiduna kadoroge Janu nangbu haiduna hangningmani magi anab so hangningmani aduga aigi thamogi anab sisu mongon hangningmani adubu ai karisu haibangam kide ozana di mahakna taragadi kadobugi laibado nawa farkana karo yadra haiduna haibani Janu na di ai karisu tawde class yawu ngamgani haiduna hari makhoi go jaduna suba namana bise khari yengchin biu haiduna hari Ramna Janu da munna yengdun leije adubu ikhang khangudana Janu su maning mothokuna Ram da yengai Janu na Ram da yengtuna momo nokserai matawaduda Ram haraubna ngamkhai lekhide Ramna masamuthan daijarai aina ne ai feeling singa se mangona karamna haidunu no khangde adubu mahakase akoi class ki oina di aini ihan hanba nusi bhab do oiduribani aise kadorapno habse khangde harauba ngamkhai lekhide aidine atiyada paiba chap manaki aina ithanda irom dom leba mikhuba dudane ai wakal re Januga wari kayamarum sanaduna lei adubune man aigi mangna hide pa matam tadine aine kari sohaiba ngamkide manabune aingon hei yang taragadi mai se lukthaduna dumak chale aigi matawoduda Janudi momunokcheduna dumak chali adubu nomadi aigi thamoida leba wafam khude mase subada loina hai subada mahana aina Janu se nusi haiduna hairei wahai du ta matamda subadi ngakpana kham thenki subasu Janu da mu yeng Ram da mu yeng mathanda koingaw ngarami upai letraduna mahana manawna pado kojin siktuna phurami makhoi ni gi nusinabagi mawong ase lona tuminna nusinabani mitna maro lonabani adubu ikhang khangawdana nomadi Satisu makhoi ni gi nusinabase khangbangam ki Janu na boy enthorokpu matamdasu oinaduna boy adu Ram da pop thaduna pirami asum tawduna karigumba wa se Satisna khangba taragadi Murli di masana dum khangba tamni maramaduna makhoi toren mapana flame sana dun lerami nomadi Janu na Ram dhare nangse like sing thino aino padraba male like ta kharo hona darkar oi hadun hari makhoi ni kam da subana senduna unahan bani adubu Ram da nang aingola kari haningi bage haduna Janu na ha pumatamda Ram karimta khumkide kana kiribano haduna Ram da Janu na hampami kupta ma karimta khumkide ai chalora hadun hari chalo haduna Ram hari Janu tholopa mikupaduda subana kai hanare haduna hari karimta hanade haduna khomi mamana ba Satisan sensinduna nang hai khrabra haduna hangi Ramna kaimta haiba ngamkidre haduna hari classroom da makhoi ko jana Janu bu koksinduna isai sangna bidamukta hai madula Satisna Jamuna ta thari bisai do aduina chalo ma taningi habani haduna Ram sinduna hari hoi haduna Janu su isai sakpa sakhi isai salapa matamdadi atopa isai ma saklai isai rutaba matamda Satisna hari aina hairubagi sawoire saktribni mai se haduna hari subana Janu da hari Jamuna ta thai bisai do sakpi baga tobagi tajadra anga ama chensilaktuna Ramna ne agi geometry box to munkre aduga nangonda Jamuna ta ki sei do sangna bidamukta hairei haiduna hairei suban hari Jamuna ta isei do sakpi baga tobi nangbo nongale se chapum matamda su Murlina Janu da isei do sangna bidamukta hairei adubu
ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯄꯥꯝꯕ ꯏꯁꯩ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯆꯤꯊꯤ ꯏꯗꯨꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ ꯑꯗꯨꯕꯨ ꯖꯥꯟꯀꯤꯅꯗꯤ ꯑꯇꯣꯞꯄ ꯏꯁꯩ ꯑꯃ ꯑꯗꯨꯃꯛ ꯁꯛꯂꯛꯏ ꯔꯥꯝꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯏꯁꯩ ꯑꯗꯣ ꯁꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯁꯨꯡꯁꯛ ꯁꯛꯈꯤꯗ꯭ꯔꯦ ꯖꯥꯅꯨꯁꯨ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯐꯖꯕ ꯅꯤꯡꯊꯤꯕ ꯑꯃ ꯁꯦꯠꯇꯨꯅ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯆꯥꯄꯣꯠ ꯄꯤꯖꯕ ꯂꯥꯛꯏ ꯖꯥꯅꯨꯅ ꯔꯥꯝꯗ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯆꯠꯂꯒ ꯍꯦꯛ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯖꯥꯅꯨꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯦ ꯑꯃꯒ ꯂꯧ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯃꯅ ꯌꯥꯔꯅꯤꯗ ꯖꯥꯅꯨꯅ ꯍꯥꯏꯔꯦ ꯑꯗꯨꯛ ꯋꯥꯡ ꯆꯥꯎꯔꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯨꯃꯤꯟꯅꯅꯦ ꯑꯃꯒ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇꯤꯁꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯊꯥꯗꯣꯛꯈꯤꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯈꯤ ꯇꯥꯔꯒꯗꯤꯅꯦ ꯑꯩꯁꯦ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯔꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯊꯦꯡꯀ꯭ꯌꯨ ꯑꯕꯣ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯨꯒ ꯋꯤꯁ ꯐꯥꯎ ꯇꯧꯔꯣꯏꯗ꯭रा ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯃꯔꯩ ꯏꯇ ꯇꯠꯈꯩ ꯍꯦꯄꯤ ꯍꯦꯄꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯂꯛꯅꯔꯗꯨꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯍꯦꯄꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯛꯁ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯨꯃꯥꯡ ꯑꯣꯔꯣꯔꯣ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯨꯃꯥꯡ ꯑꯁꯨꯛꯌꯥꯝ ꯇꯥꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯛꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯆꯦꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯦ ꯁ꯭ꯄꯣꯔꯠꯁꯃꯦꯟꯅꯤ ꯀꯅꯥꯝꯇ ꯀꯤꯗꯦ ꯍꯥꯏꯗꯨꯅ ꯃꯊꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯌꯩꯕ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯍꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯕꯥꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯟꯀꯤꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯦ ꯁꯨꯕꯥꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯊꯃꯣꯏꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯕꯣ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯕꯥꯅ ꯄꯥꯏꯗꯨꯅ ꯔꯥꯝꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝꯗ ꯍꯦꯛ ꯊꯦꯡꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯥꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯔꯥꯝꯆꯟꯗ꯭ꯔꯁꯦ ꯃꯍꯥꯛ ꯑꯉꯥꯎꯕ ꯄꯥꯡꯈꯛ ꯑꯣꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯖꯥꯅꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯔꯛꯇꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯅꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯃꯁꯤ ꯁꯨꯕꯅ ꯔꯥꯝꯕꯨ ꯂꯛꯅꯗꯨꯅ ꯖꯥꯅꯨꯕꯨ ꯈꯔ ꯏꯟ ꯈꯔ ꯈꯨꯖꯤꯟ ꯁꯤꯛ ꯇꯧꯏ ꯑꯗꯨꯕꯨ ꯔꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯟꯕꯤꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯥꯝꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯒꯁꯦ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯖꯥꯟꯀꯤꯁꯤ ꯑꯩꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ ꯖꯥꯟꯀꯤ ꯔꯥꯝꯆꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯖꯥꯟꯀꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯈꯥꯝꯃꯝꯃꯤ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯗꯤ ꯂꯟꯆ ꯆꯥꯕ ꯃꯇꯝꯗꯁꯨ ꯇꯤꯐꯤꯟꯗꯣ ꯍꯥꯏꯕꯗꯤ ꯖꯥꯟꯀꯤꯒꯤ ꯇꯤꯐꯤꯟ ꯑꯗꯨ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯔꯥꯝꯗ ꯄꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯇꯤꯐꯤꯟ ꯑꯗꯨ ꯄꯥꯁ ꯇꯧꯗꯨꯅ ꯔꯥꯝꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣꯁꯨ ꯀꯥꯞꯄꯤ ꯄꯩꯈꯥ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯄꯩꯈꯥ ꯊꯥꯗꯨꯅ ꯂꯩ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨꯗꯤ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ 11-12 ꯌꯥꯎꯕ ꯁ꯭ꯀꯨꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯈꯥ ꯂꯣꯏꯔꯕꯅꯤꯅ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯁꯨꯇꯤ ꯂꯩꯔꯅꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯎꯅꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯇꯤꯁꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯨꯕꯥꯅ ꯍꯥꯏꯔꯛꯏ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯖꯥꯅꯨ ꯀꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯉꯣꯟꯗ ꯚꯥꯕꯤ ꯍꯥꯏꯅ ꯀꯧꯕ ꯌꯥꯔꯦ ꯀꯩꯅꯣ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯅꯗꯨꯅ ꯏꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯁꯥꯏꯀꯜ ꯊꯧꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯈꯥꯏꯅꯕꯒꯤ ꯖꯒꯥ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯥꯅꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯍꯣꯏ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯨꯝꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯖꯥꯅꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤ ꯔꯥꯝꯁꯨ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯍꯜꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯈꯥꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯥꯅꯨꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯍꯥꯊꯨ ꯊꯧꯗꯨꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯨꯍꯥꯕꯤ ꯀꯣꯂꯣꯝ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯔꯥꯝꯗ ꯈꯤꯛꯆꯜꯂꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯏꯅꯔꯝꯗꯥꯏ ꯍꯥꯏꯕꯗꯤ ꯐꯤꯌꯥꯔꯋꯦꯜ ꯄꯤꯅꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯨꯔꯤꯠꯇ ꯀꯔꯤꯒꯨꯝꯕ ꯏꯟꯅꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯅꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯔꯥꯝꯁꯨ ꯖꯥꯅꯨ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯣꯏ ꯈꯣꯏꯔꯥꯡꯕꯣꯏ ꯈꯣꯏꯁꯥꯎꯅꯕꯣꯏ ꯃꯍꯥꯛ ꯖꯥꯅꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯁꯨꯕꯥꯅ ꯃꯨꯔꯂꯤꯗ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯖꯥꯅꯨꯒ ꯀꯔꯝꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯁꯦ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯁꯨꯔꯕꯅꯤ ꯃꯥ ꯍꯥꯟꯅꯗꯤ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯁꯨꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯁꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯅ ꯀꯩꯒꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯁꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯂꯥꯛꯇꯣꯏꯁꯦ ꯌꯥꯝꯅ ꯂꯥꯞꯄꯤ ꯂꯥꯛꯀꯅꯤꯁꯨ ꯈꯪꯗꯦ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗꯦ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯁꯤꯡꯒꯥꯄꯨꯔꯗꯒꯤꯅꯤ ꯃꯥ ꯂꯥꯛꯇꯣꯔꯤꯕꯁꯤ ꯁꯨꯕꯥꯅ ꯔꯥꯝꯕꯨ ꯌꯦꯡꯉꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯌꯨꯅꯤꯐꯣꯔꯝ ꯈꯛꯇꯅꯤꯅꯦ ꯃꯥ ꯋꯥꯠꯂꯤꯕꯁꯦ ꯖꯥꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯨꯠꯇ ꯕꯦꯒ ꯑꯅꯤ ꯌꯥꯜꯂꯗꯨꯅ ꯂꯥꯛꯏ ꯖꯥꯅꯨꯕꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯔꯥꯎꯏ ꯖꯥꯅꯨꯕꯨ ꯂꯣꯏꯅ ꯑꯣꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯕꯥꯅ ꯖꯥꯅꯨꯕꯨ ꯎꯕꯗ ꯆꯦꯖꯦꯛ ꯀꯣꯟꯁꯤꯟꯖꯩ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯁꯨꯕꯗ ꯍꯪꯉꯤ ꯊꯥ 3 ꯁꯨꯔꯦ ꯑꯍꯥꯟꯕꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯑꯅꯤꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯄ꯭ꯂꯥꯟꯁꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯃꯨꯂꯤꯅ ꯇꯧꯔꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯅꯤꯗ ꯁꯨꯕꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯂꯥꯁ ꯑꯋꯥꯔꯗ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯛꯇꯣꯏ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯅꯕꯨ ꯌꯥꯝꯅ ꯂꯥꯛꯏꯅꯦ ꯑꯩꯗꯤꯅꯦ ꯆꯥꯅꯕ ꯊꯛꯅꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨ ꯁꯦꯝꯖꯤꯜꯂꯨꯔꯕꯅꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯌꯥꯝꯅꯕꯨ ꯐꯔꯦ ꯃꯊꯥꯕꯨ ꯁꯥꯔꯨꯔꯕꯅꯤ ꯑꯩꯗꯤ ꯖꯥꯅꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯁꯇꯤꯁꯄꯨ ꯁꯨꯕꯅ ꯔꯥꯝꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯏ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯂꯥꯛꯎ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯁꯨꯕꯗ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯁꯨꯅꯦ ꯔꯤꯌꯨꯅꯤꯌꯟꯁꯦ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯥꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯔꯛꯄꯗꯗꯤ ꯖꯥꯅꯨꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯁꯦꯛꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯁꯦꯛꯁꯟ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯗꯨꯗꯗꯤ ꯔꯥꯝꯁꯤ ꯑꯦꯕꯁꯦꯟ ꯑꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯔꯥꯝꯒꯤ ꯃꯃꯤꯡ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯇꯣꯞꯄ ꯁꯦꯛꯁꯟꯗ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯔꯤꯁꯦꯁꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯁꯦꯁ ꯃꯇꯝꯗ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ ꯆꯪꯗꯨꯅ ꯔꯥꯝꯕꯨ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯝ ꯑꯁꯤ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯌꯥꯎꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯔꯥꯝꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯗꯨꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯕꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯀꯥꯔꯛꯇ꯭ꯔꯤꯕꯅꯤ ꯑꯩꯒ ꯃꯥꯒ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯁꯨꯕꯅ ꯖꯥꯅꯨꯗ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯔꯥꯝꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯔꯥꯝ ꯊꯤꯔꯨꯕ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝꯊꯪꯅꯕꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯃꯄꯥꯗꯣ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯦ ꯊꯥꯏꯅ ꯃꯄꯥ ꯃꯄꯨꯅ ꯊꯝꯃꯝꯕ ꯌꯨꯝꯅꯤ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯦ ꯌꯣꯟꯊꯣꯛꯈꯤꯕꯁꯤ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯇꯤꯁꯅ ꯖꯥꯅꯨꯗ ꯄꯥꯎꯁꯤ ꯇꯝꯃꯝꯃꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯖꯥꯅꯨ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯔꯥꯝ ꯀꯔꯤ ꯂꯝꯗ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯖꯥꯅꯨꯁꯨ ꯔꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯔꯥꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝ ꯍꯦꯛ ꯀꯧꯕ ꯃꯇꯝꯗ ꯔꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯖꯥꯅꯨꯅ ꯔꯥꯝꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩ ꯖꯥꯅꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯗꯤ ꯖꯥꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯕ ꯉꯝꯖꯈꯤꯗꯦ ꯃꯍꯥꯛ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯆꯍꯤ 15 ꯁꯨꯔꯛꯂꯕꯅꯤ ꯅꯠꯇꯦ ꯆꯍꯤ 18 ꯁꯨꯔꯝꯃꯅꯤ ꯅꯪ 10 ꯂꯣꯏꯕꯒ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯃꯃꯥꯡꯊꯛꯇ ꯎꯈꯤꯕꯗꯨꯒ ꯅꯪꯗꯤ ꯁꯛꯁꯦ ꯄꯨꯡꯍꯣꯡ ꯍꯣꯡꯉꯝꯃꯦ ꯀꯣꯏꯒ ꯃꯌꯥꯝ ꯍꯧꯗꯅ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯔꯥꯝꯗ ꯍꯪꯉꯛꯏ ꯔꯥꯝꯅ ꯃꯤꯍꯨꯟ ꯑꯗꯣ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯇ꯭ꯔꯦꯚꯦꯜ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯍꯨꯟ ꯆꯣꯡꯕꯗꯨ ꯖꯥꯅꯨꯁꯨ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯥꯅꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯔꯥꯝꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯝꯃꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯥꯝ ꯃꯃꯥꯡꯊꯛ ꯇꯧꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤ ꯃꯆꯦꯅ ꯖꯥꯅꯨꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯅꯤꯠ 5ꯗꯪ ꯅꯪꯒ ꯂꯣꯏꯅ ꯍꯜꯂꯒ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯋꯥꯟꯊ ꯂꯩꯔꯝꯃꯤꯁꯤꯅ ꯔꯥꯝꯅ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯪꯊꯛ ꯊꯛꯏ ꯄꯪꯆꯥꯗ ꯆꯥꯏ ꯃꯗꯨꯗ ꯁꯨꯕꯥꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯂꯥꯞꯅ ꯅꯪ ꯎꯅꯕ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯀꯝꯗꯧꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯋꯥ ꯍꯪꯗꯦ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯂꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯥꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯖꯥꯅꯨꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯪ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯗꯗꯤ ꯆꯥꯗꯦ ꯁꯨꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯖꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯀꯩꯅꯣ ꯅꯕꯥꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯁꯨꯕꯅ ꯍꯪꯉꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯝꯁꯨ ꯑꯆꯥꯄꯣꯠ ꯄꯨꯔꯗꯨꯅ ꯆꯥꯛ ꯄꯨꯔꯗꯨꯅ ꯖꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯪ ꯆꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯔꯣꯏ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯁꯨ ꯆꯥꯕ ꯍꯧꯏ ꯁꯨꯕꯅ ꯃꯨꯔꯂꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯔꯥꯝꯒꯅꯦ ꯖꯥꯅꯨꯒꯁꯦ ꯁ꯭ꯀꯨꯜꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛꯇꯤ ꯇꯧꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨ ꯔꯥꯝꯗ ꯄꯤꯔꯗꯨꯅ ꯅꯪꯁꯨ ꯈꯔ ꯆꯥꯎ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯁꯨ ꯖꯥꯅꯨꯒꯤ ꯄꯨꯈꯝ ꯑꯗꯨꯗꯒꯤ ꯆꯥꯔꯝꯃꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯏ ꯃꯔꯝꯗꯤ ꯖꯥꯅꯨꯗꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ ꯑꯗꯨꯒ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯇꯩꯒꯤ ꯄꯥꯈꯠꯄ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯉꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯅꯥꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯣꯅ ꯊꯤꯒꯠꯂꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯥꯇꯩ ꯆꯥꯔꯣꯏꯗꯣꯔꯤꯕꯁꯤ
असम तौदुना जानुबु स्टेज खोत्तुना महापु वाई खरा थमनबैदमुता हरई जानुना हरे मतंगी मतुंगिने मी खुदिमासे लोइना होंगमद्रा हाइदुना खनबनी अदुबु होंगममता लेरमदे आइदी स्कूल अमु हना कारकपुका चमने हाइदुना हरई वाही तो हाइदुना महाक कुमथरके तौबुमी कुबुदुदा माकु ममानबमना इसै संगनबैदमुता हरई असुक कुइरबा मतम असिदसु इसै सलो हाइबकमी कुबुदुदा रामना महाकी ममानब मुलीदा यमुना तथारि विषयदो सओ हाइदुना हाइलई अदुबु जानुसु अतोपै इसैमा अदुमक सलई असम तौदुना मखोगी रियूनियन की पार्टी दुसु लोइसनखिबा मिकुब हाइबदो ओरे मफम अदुना लेरिबा मिसिंग अदुसु मतम याउतुना मखोगी मयुम अदुदा हनखी मखोई ममानब खरा खक नतना मफम अदुदा कना अमता लेहौद्रे मखोई ममानब मसिन अदु मखोई पुना वाई सनदुना लेरमी हाइबदी मखोई लुना तिनबा ममानब सिंग अदुनी सुबना हरि तौरिबा थौदोसे आइदि कोक चिकपम यावरे कलाइदनुम चला कॉफी थौसिबा कॉफी थौसे हाइबदगिदी मखोइसु पुना कॉफी थकपा पुना चलमी सुबना करम कांदा हंदुना हाइदुना जान कीदा हपमी कुबदुदा हयेंग हंदुनि हाइदुना हरि करिगिनो सुयाम थुरिबदि एरोप्लेन फंगदबैनि हाइदुना जान किना हरि मतम खरा गरै थकोदना हाइदुना हरि आइसु लेनिंगबनि हाइदुना जान किना हरि अदुबु आइगी जानपीदो मतंद लेहरोनि हाइदुना हरि नंगना जानपी ममी के कौगे हाइदुना ममानबा सिंगदुना हंगई मीरा कौगे हाइदुना मसागी फोटोदो ममानबा सिंगदुना यंगली रामसु फोन अदु लौदुना येंगी जानुना हरे स्कूल ने आई सक्से सुमाय तौदाय हाइदुना हरे ओय हाइदुना रामना हरे सुबना हरे मरम अदुना निने मतम चाना लुहोंगदी फगदबा मतम चाना लुहोंगम तारगदी माई मसाना पीदो चावदबनी वहायदु ताबदा जानु खंगंगखी राम हौजिबाव लुहोंगमद्रि से करिगिनो हाइदुना महाना खली जानुना ममानबा सिंगदुदा हंगी कइनो माना हौजिबाव लुहोंद्रिबदी ममानबा सिंगदुना हरे काय कोसे चला फोटो काप मी सिदबु मसाना पिगा ना पिदुरिबगी जानुना रामदा कइगिनो ना हौजिबाव लुहोंद्रिबसे हाइदुना हंगी राम खुमम खंगिदे कोइ बाबाना गी नुपि थिरि हाइदुना राम खुमम खंगदरा खुममी वासे काय बताना हाइदुना मुलिना गाड़ी थौदोरो चलसी हाइदुना राम धारे ओय हाइदुना राम मफम मुद्रि थोखी जानुना हरे करिगिनो महाना हौजिबाव लुहोंद्रिबसे आई मरम खंगी हाइदुना हरे मुलिना सावदुना सुबदे येंगा कॉफी याम थनिंगबदा कॉफी रो थाब नत्रा कोक चिपुसे फरमनी ने अदु तलिसल चलो हाइदुना हरे मसिना हनिंगिबसी वा पुंबसे कॉफी थकपदे थोप ngaktani हाइदुना मुलिना लौदुना सुबदा चेरकपनी सुबन थोलतुना मुलिदा आई करि अकायबा हाइखरके हाइदुना हरे मुलिना हरे कइनो फिबमसे सराक साले अमु हेना साहंगे हरिब्रा हाइदुना हरे जानुना सतीसदा करिगिनो नखोइना आइना हाइबो वासिंगसे अमता खुमद्रिबसे माबु लहोनबैदमते नखोइना हाइबा यादब्रा हाइदुना हरे सोना कनु मुलिना सुबदा हरे नखोइ हमपुना सकदबो ओइतारगदी जानु से होटल हान थिलमगदबनी अदुका नंग नेम सकदबनी करिगुम मखोइनि सकतारगदी नाथै चारो हाइदुना हरे सुबह सुहोय हाइदुना हरे सुबह अमसुं मखोइ असुमसुम लापा मतमदा लंबी असि अतोपा लंबी चलिबसे करिगिनो हाइदुना सुबना रामदा हंगबा मतमदा रामना मसिगी लंबी सिना खरा तेंगेनि मरम अदुनानि हाइदुना हरे अदुबु सुबनादि नंग चलिबा लंबी से असांगबु लंबीनि करिगिनो नंग समब चलिसे हाइदुना हंगी मदुदा नंगबु नयमदा हाना थिलमगे अदुगा जानुबु माकी होटल दा मुथिंदुरिबनि हाइदुना हरे असुम तौदुना रामना सुबबु महाकी युमदा थिनबलाई तसेंगना हाबदा ममानबसिंग अदुनादि जानु अमसुंग राम असि मखोइनि प्राइवेट ओइना वाइ सनाहनबा पामदबनि अदुबु रामना मखोइनि प्राइवेट ओइना वाइ सनाबा पामबैदमता सुबबु मयुमदा हाना थिनबनि सुबना रामना खोजिन सिकतुना नंग महाकु होटल दा खुदक्ता थिलमगदबनि अदुगा नयुमदा डायरेक्ट चटकदबनि हाइदुना हरे रामसु होय चटके वारि म सनागे तौबनि हाइदुना हरे जानुसु गाइदि थोलै अदुगा मखोइनि पाइ हाइदुना हने सुबना हरे आगा हेपोपगा आगा के फोटो दो नंगुना थारके जानुसु होय हाइदुना हरे लंबीदा मखोइनि गाय थरौतुना सुम लापा मतमदा रामना जानुदा कौई जानुना हरे सुबगी ममांगदा आइगा वाइ सनाबसे इकाइबगिरा हाइदुना हंगी राम तुमिना लेरमी जानुना राम धांगै राम ना हजु फावल लुहोंद्रिबसे करिगिनो राम हरे नुपि अमता थेनदबगिनिदा जानुना हरे ना ओइदबा ngaगनो आई नुंगाखिरोइना हाइबा ओइतारगदी असेंगबदो हारो आई मरमना लुहोंदबा ओइतारगसु मरम असेंगबदो मदुदि खंनि हाइदुना हरे आइगोदा बदनाम तौगेसु तौबियो अदुबु असेंगबदि हाइयो हाइदुना हरे जानुना रामदा करिगिदमक्ता लुहोंद्रिबनो हाइदुना हंजन हंगी अदुगा महाकी गारीगी गियर बॉक्स अदुसु महाना उंगथली अदुबु रामना गारी अदु खामकपा मतमददि जानु होटल यौरे हाइदुना हरे जानुना हरे नंगना हरिबसि आई चलो हरिबरा रामना हरे सुबहानसु असुमना तौ हाइबनि मदु जानुना हरे करि नंगबु आइगा वारि गमता सानानिंदबरा रामना हरे अदुगु वानथिदा आई हाय अयुंगता नंगबु मफम असिदगी लौबा लाके अदुगा एयरपोर्ट ताना थिनगे तौबनि आई फोन नंबर लो हाइदुना हरे
ꯐꯣꯟ ꯑꯗꯨ ꯖꯥꯅꯨꯅ ꯁꯥꯎꯔꯗꯨꯅ ꯔꯥꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯤꯔꯝꯃꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯔꯥꯝꯅ ꯐꯣꯟ ꯑꯗꯨ ꯖꯥꯅꯨꯗ ꯄꯤꯔꯕ ꯃꯇꯨꯡꯗꯗꯤ ꯖꯥꯅꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯖꯥꯅꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤ ꯇꯧꯗꯨꯅ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯥꯝꯗ ꯐꯣꯟ ꯇꯧꯏ ꯔꯥꯝꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯀꯩꯗꯧꯔꯦ ꯖꯥꯅꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯥꯅꯨ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯤ ꯆꯠꯇꯦ ꯅꯪꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯔꯥꯝꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯔꯥꯝꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯖꯥꯅꯨꯕꯨ ꯇꯣꯡꯍꯜꯂꯤ ꯔꯥꯝꯗꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯖꯥꯅꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯝꯕꯨ ꯐꯨꯔꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝꯗ ꯍꯥꯏꯔꯤ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯔꯤꯕꯁꯦ ꯆꯍꯤ 10 ꯇꯔꯦꯠꯀꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯖꯥꯅꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯦ ꯇꯧꯏ ꯔꯥꯝꯅ ꯖꯥꯅꯨꯕꯨ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯔꯛꯏ ꯖꯥꯅꯨꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯔꯥꯝꯅ ꯖꯥꯅꯨꯗ ꯍꯥꯏꯔꯤ ꯐꯔꯦ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯤ ꯁꯨꯕꯂꯛꯁꯃꯤ ꯐꯣꯟ ꯇꯧꯔꯛꯏ ꯁꯨꯕꯅ ꯖꯥꯅꯨ ꯑꯗꯨ ꯍꯣꯇꯦꯜꯗ ꯊꯝꯃꯝꯃꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯥꯅꯨꯗ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯔꯥꯝꯅꯁꯨ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯕꯅ ꯑꯃꯨꯛ ꯖꯥꯅꯨꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯅꯪ ꯍꯣꯇꯦꯜꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯣꯏ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯕꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ 5:30ꯗꯅꯤ ꯑꯗꯨꯗꯤ ꯅꯪ ꯆꯦꯟꯅꯥꯏꯗ ꯍꯥꯟꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯤꯡꯒꯥꯄꯨꯔ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯕꯅ ꯍꯪꯉꯛꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯨꯝꯃꯤ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯊꯝꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯗꯥꯏ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯖꯥꯅꯨꯅ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯤ ꯊꯧꯅꯥ ꯈꯤꯇꯪ ꯇꯥꯁꯜꯂꯒ ꯑꯩ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕꯅꯤ ꯖꯥꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯂꯨꯟꯗ ꯆꯠꯂꯨꯁꯤ ꯁꯂꯨꯟꯗꯗꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯕ ꯃꯇꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯂꯨꯟ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔꯕꯔ ꯑꯗꯨꯅ ꯔꯥꯝ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤ ꯃꯗꯨꯗ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯑꯉꯥꯡ ꯑꯃꯗꯧꯅ ꯀꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯏ ꯂꯣꯏꯅ ꯀꯛꯊꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯝꯁꯨ ꯀꯛꯊꯠꯂꯨ ꯍꯥꯏꯕꯅꯤ ꯁꯝ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯋꯦꯛ ꯈꯔꯗꯤ ꯃꯌꯦꯡ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯕꯥꯔꯕꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯃꯊꯟꯗ ꯌꯦꯡꯖꯕꯗ ꯏꯀꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯝꯁꯨ ꯀꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯕꯥꯔꯕꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡ ꯂꯣꯜꯂꯗꯕꯅꯤ ꯖꯥꯅꯨꯕꯨ ꯔꯥꯝꯅ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯕꯥꯔꯕꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯔꯥꯝꯅ ꯕꯥꯔꯕꯔ ꯑꯗꯨꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔꯕꯔ ꯑꯗꯨꯅꯁꯨ ꯈꯪꯉꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯖꯥꯅꯨꯅ ꯔꯥꯝꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯗꯨꯅ ꯇꯤ ꯁꯥꯔꯠ ꯂꯤꯠꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯑꯍꯥꯟꯕꯗꯗꯤ ꯔꯥꯝꯅ ꯇꯤ ꯁꯥꯔꯠ ꯈꯛꯇꯪ ꯂꯤꯠꯄꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ ꯖꯥꯅꯨꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯔꯦ ꯌꯦꯡꯉꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯃꯁꯝ ꯃꯅꯥꯅꯦꯅ ꯏꯁꯥꯡ ꯁꯥꯡꯉꯗꯅ ꯃꯈꯣꯏꯅ ꯃꯔꯣꯟ ꯑꯃ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯝꯕꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯖꯥꯅꯨꯅ ꯊꯦꯡꯉꯛ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯋꯥꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯍꯟꯗꯣꯛꯆꯔꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝꯗ ꯅꯪ ꯚꯔꯖꯤꯟꯂ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯚꯔꯖꯤꯟ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯇꯕ ꯍꯥꯏꯕꯗꯨꯅꯤ ꯔꯥꯝꯁꯨ ꯉꯛꯆꯥꯟꯅꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯇꯨꯀꯠꯆꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯖꯥꯅꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯁꯦꯡꯕꯒꯤ ꯚꯔꯖꯤꯟ ꯑꯣꯏꯇꯥꯔꯦꯅꯦ ꯔꯥꯝꯅ ꯍꯥꯏꯔꯤ ꯁꯤꯡꯒꯥꯄꯨꯔ ꯆꯠꯄꯗꯒꯤꯗꯤ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯔꯥꯝ ꯑꯗꯨꯁꯨ ꯋꯥ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯥꯅꯨꯅ ꯒꯂꯥ ꯄꯥꯏꯔꯗꯨꯅ ꯑꯩꯅ ꯋꯥꯍꯪ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯈꯨꯝꯗꯕꯤꯗ ꯆꯦꯟꯗꯨꯒꯤ ꯍꯣꯠꯅꯩꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯥꯅꯨꯅ ꯍꯥꯏꯔꯤ ꯅꯪ ꯚꯔꯖꯤꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯔꯥꯝꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯩ ꯀꯥꯔꯗ ꯄꯤꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯐꯨꯔꯤꯠ ꯑꯁꯦ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯕꯅꯤꯅ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯗꯨꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯋꯥꯁꯛꯇꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤꯗꯃꯛꯇ ꯀꯩꯒꯤ ꯋꯥꯁꯛꯇꯨꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯐꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯃ ꯑꯗꯨꯝ ꯊꯤꯔꯝꯃꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯁꯦꯡꯕ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯥꯝꯅ ꯑꯩ ꯚꯔꯖꯤꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯥꯅꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯧꯔꯅꯤꯅ ꯈꯪꯉꯕꯅꯤ ꯉꯁꯥꯏꯅ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯣꯄꯤꯛ ꯑꯁꯦ ꯃꯁꯤꯗ ꯊꯨꯞꯆꯟꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯅꯨꯃꯥꯟꯒꯤ ꯚꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯋꯥꯁꯦ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯟꯖꯤꯟ ꯍꯪ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯃꯕꯁꯤꯕꯨ ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯇꯒ ꯊꯦꯡꯅꯖꯗꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯕ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯅꯨꯄꯤ ꯊꯦꯡꯅꯗꯦꯅ
ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯛꯏ ꯅꯨꯄꯤꯁꯤꯡꯗꯤ ꯅꯪꯒꯨꯝꯕ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯄꯥꯝꯕꯅꯤ ꯑꯗꯨ ꯅꯪꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯗꯕꯤ ꯂꯩꯔꯝꯃꯤꯕ ꯔꯥꯝꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯨꯝꯕ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯖꯥꯅꯨꯅ ꯍꯥꯏꯔꯤ ꯅꯪꯒꯨꯝꯕ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯅꯁꯛꯁꯨ ꯑꯗꯨꯝ ꯐꯖꯔꯤꯕꯅꯤ ꯅꯪꯉꯣꯟꯗꯕꯨ ꯉꯥꯎꯗꯕ ꯅꯨꯄꯤ ꯀꯅꯥ ꯂꯩꯔꯝꯗꯣꯏꯅꯣꯅꯦ ꯔꯥꯝꯁꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯑꯩ ꯀꯣꯂꯦꯖꯇ ꯆꯥꯔꯨꯃꯇꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯅꯤ ꯑꯩꯒꯤ ꯃꯥꯒꯁꯤ ꯀꯣꯂꯦꯖꯇꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥ ꯂꯨꯍꯣꯡꯗꯣꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯩꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯩ ꯍꯩꯊꯕꯗꯧꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯛꯏ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯗ꯭ꯔꯤ ꯄꯩꯁꯥꯁꯨ ꯄꯥꯏꯗ꯭ꯔꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯔꯕ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯐꯣꯟ ꯑꯗꯣ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯔꯨꯕ꯭ꯔꯥ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯌꯥꯎꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯑꯩꯕꯨ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕꯗꯣ ꯃꯗꯨ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯈꯤꯗꯕꯅꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤꯕ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤ ꯊꯦꯡꯅꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯕꯨ ꯊꯤꯕꯁꯨ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯆꯥꯡ ꯑꯁꯦ ꯍꯟꯊꯔꯛꯑꯦ 12ꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯄꯥꯁ ꯇꯧꯏ ꯑꯩꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯕꯁꯦ ꯂꯨꯕꯨ ꯂꯨꯍꯣꯡꯕꯤꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯂꯣꯏꯁꯨ ꯂꯣꯏꯁꯤꯟꯈꯤ ꯁ꯭ꯀꯨꯜꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯃꯨꯟꯅ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯅꯪ ꯃꯥꯟꯕ ꯑꯃ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯦ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯣꯏꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯍꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯗꯨꯅꯁꯨ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯌꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯁꯤꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯀ꯭ꯂꯥꯁ 10ꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯃꯍꯥꯛ ꯑꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯪ ꯑꯩꯕꯨ ꯊꯤꯕ ꯑꯣꯏꯅ ꯑꯩꯒꯤ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯒꯅꯤ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯒꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯈꯜꯂꯤꯕꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯪ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯖꯥꯅꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯈꯟꯖꯕꯁꯦ ꯅꯪꯅꯅꯦ ꯃꯥꯟꯗꯣꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯖꯥꯅꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯐꯤꯂꯝꯗꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯝꯇ ꯊꯣꯛꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯡꯊꯣꯛꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ ꯔꯥꯝꯁꯨ ꯖꯥꯅꯨꯗ ꯃꯨꯟꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯖꯥꯅꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯅꯥ ꯅꯤꯡꯁꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ 10ꯒꯤ ꯔꯥꯝꯆꯟꯗ꯭ꯔ ꯅꯤꯡꯁꯤꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯒꯤ ꯋꯥꯠꯆꯃꯦꯟ ꯂꯥꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯆꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯖꯥꯅꯨ ꯑꯃꯁꯨꯡ ꯔꯥꯝ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯒꯦꯅ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯔꯥꯝꯅ ꯏꯉꯛ ꯉꯛꯗꯨꯅ ꯖꯥꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯩꯅ ꯅꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯄꯤꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨ ꯂꯥꯛꯈꯤꯕ꯭ꯔꯥꯅꯦ ꯑꯁꯦꯡꯕꯒꯤ ꯂꯥꯛꯄ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯅ ꯍꯣꯏ ꯑꯩ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯩ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯖꯥꯅꯨꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯅ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯀꯧꯏ ꯁꯦꯀꯦꯟ ꯏꯌꯔ ꯁꯥꯏꯟꯁꯀꯤ ꯖꯥꯅꯨꯗ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯔꯥꯝꯗ ꯍꯪꯉꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯈꯔꯤꯗꯣ ꯁꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯃꯥꯒ ꯁ꯭ꯀꯨꯜꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕ ꯀꯣꯂꯦꯖꯅꯤꯅ ꯑꯩꯈꯣꯏ ꯆꯪꯕ ꯐꯔꯛ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯅꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯂꯥꯛꯄꯅꯤ ꯄꯥꯎ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯅꯣꯏꯕꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯂꯥꯛꯏꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯅꯣꯏꯒꯤ ꯃꯑꯣꯡ ꯌꯦꯡꯕꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ
ꯑꯗꯣ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯒꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯍꯥꯏ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯖꯥꯟꯀꯤ ꯗꯦꯕꯤ ꯀꯧꯕꯅꯤ ꯑꯩ ꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯧꯔꯗꯨꯅ ꯔꯥꯝꯅ ꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯃꯃꯤꯡꯁꯨ ꯏꯁꯜꯂꯨ ꯀꯟꯐ꯭ꯌꯨꯖꯟ ꯊꯣꯛꯀꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯪꯕ ꯃꯇꯝꯗ ꯀꯦ ꯔꯥꯃꯆꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦ ꯔꯥꯃꯆꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯥꯟꯀꯤꯗ ꯅꯪ ꯎꯅꯕ ꯅꯨꯄꯥ ꯑꯃ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯟꯀꯤꯅ ꯒꯦꯠꯇꯒꯤ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯥ ꯑꯅꯤ ꯒꯦꯠꯇ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯡ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯃꯃꯤꯡ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯅꯨꯄꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯗ ꯖꯥꯟꯀꯤꯅ ꯁꯥꯎꯔꯗꯨꯅ ꯅꯪꯕꯨ ꯄꯥꯎꯃꯤꯔꯣ ꯀꯣꯂꯦꯖꯇ ꯂꯥꯛꯏꯁꯤꯕꯨ ꯁꯤꯒꯨꯝꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯔꯒ ट्रांसफर सर्टिफिकेट में पीहनगेने मनाव मसुमाई तौतादने नखजाई खुपान थागदबने हादना चैदुना तांथुरई नुपीदुना राम मनाक्ता लातुना करिगिनु खंगदिने नंगबु पलुब मिकुबदुदा मादी मई हौई सौरई रामसु कॉलेज अदु यंखलुब मतमददी जानकीसु मफमदु लेपै मोदो उब फंगी नुपीदुना मखा तारे मसिगी मतांगसे नंग मागा डायरेक्ट वाई सानबने हेना फागनीदा रामना हरे अई मतेंग अमतक पांगमिकेरा नुपीदुना हरे करी मतेंगनो मंगोल तंबियु मदुदी आई मंगोदने पुसीदा अमु हन येलारोय ममानाबदुना है नंग वफमदो नंग वखलोनदो थुमंद्रा मा थोलगा डायरेक्ट अमत वाई सानसी नंग फिरेतो अदुमाइना अमत लेपखिनु हादुना हरे रामना हरे सही अहुम सुराबनिना मागी वखलोनसे होंगमबसु यारेदा मसी हरंदुना राम अमसुंग ममानाबदो मफम अदुदगी गाड़ी तोंदुना सकके तवी मदुना रामना हंगी सिस्टर नंगी नमिंग सिटी खंगहोद्रे करी कौगे हादुना हंगी नुपीदुना वसंती हादुना हरे वारी अदु तारुबदगिदी जानूसु मपी राचेलदुना गाड़ी अदुदगी थोंग हातोक्तुना माकी होटल की का तमना सेंसेलई कदरोबा जानो हादुना रामसु माकी मतुंग तानरई होटल की स्टाफ ता माकी का अदु कलाइदा लेगे हादुना रामना हंगदुना माकी रूम तमना लाई रूम अदुगी ममाल सेंदनगा लोले लंथोक्तुना तादु लेंबै मोंगदु उई का अदुदगी कपगी खोंजेलम बताई जानू जानू कौदुना राम का मनुंग चंगई जानूना मनुंग चंगकनु हादुना लाउरई होय होय आई मपाना गायरी हादुना हरे जानू बाथरूम मनुंग अदुदा कपदुना नुमित अदुदा आइना नंगु उखिदे हादुना कप कपतुना मकोग यैदुना पेनबो फोंथोक्तुना लेरमी राम सिसलई अदुगा जानूबु थेममी जानूना कपदुना हरे नुमित अदुदा आई नंग लाखी हाबसे सोकंग खंगिदे नंगबु आइना उखिदे हादुना कप कपतुना हरे वारी सी फ्लैशबैक तमुलाई हाबेदी जानूगी पर्सपेक्टिव तगी अमुलाई नुमित अदुदा बसंतीने मंगोंदा नुपा मुनबलाई हादुना हरे ममिंग काउखिदुना ममिंग दे हाखिदे नुपा सि थोंगादा लेरे हादुना हरकपदगिदी जानकीने यथोबा मतमदनी नुक्तिगी मंगोंदा कारण ताबा मी उसितबा नुपा अमा मंगोंदा हेलनबा नुपा अमा गेते ngaiduna leibigi moongdu uba matamda bahangna saumangkiduna basanti pasaitina mafam adudagi thakibani wari adu lithongnarakpadagi makhoi nimak tumina yungduna phamduna lerami januna hare karigumba khoi ni si thungna wahaba tamamda tarakadi amu hana unaribase karigino akhoi ni gilaiba se athongna thina sudam khreda ramna hare nangna ibu pamde haiduna aine bukaramna khalu pasano khangdreni aisu wakan thenman ba habdo oikhre नंगा डायरेक्ट अमतंग वाई सानरमदि फाबजाने इसु जानूना हरे नुपी अदुना नंगी नमिंग असे निसिंग अम तारगदिने कयादा फगदबा राम हरे हौजिति असेंबसे खंगसु करिबु तौरुनी हानगी वारी दो अइना थाजदुना दुम लाखिबनी पुंसीसे मदुमना दुम लेन खरसु अदुम याबजानी जानूना हरे नंगना अगी दमक्ता लाखि हाबसे खंगबदगिदि अगी थमोइसे खरदि नेना ताबा हाबदो होय अइना सुलाना खलुबा हाबदो तारे रामदा जानूना हरे सही अहुम मतुंग दना ऐंगोन करी वहानी बनो अखोइनी पुना लेनिंगी मतमदना कैमता हाइदे बिदा चखरे राम नारे हाइनिंग बगिदे क्याने अदुबु हाइबा ngamkhidabagi wani राम नारे ai nang nona sak phajaba sunate sei sak ba haibu sunate nang dongna mingoda wa phajana nga ba haibu sunate adubu khangde numit aduda ai nangonda kari gumba wafam khara phongdo hu taragadi ai se siradra haiduna khali khangde numit aduda kari thongna bu lafno आई नखोई कॉलेज डायरेक्ट लाखिबनी जानूना हरे अरु तागदी नंगदि आई कॉलेज अदुदा मेदे कमाय खंगिबा राम हरे अपंगबी आइनि नंगी मरमदु लोइना खंगिने जानूना हरे फरेने कमाय खंगिबा नंगदि हैदराबाद लेदाइने हादुना हरे राम हरे आइने ने नंगी नथुंदा पाउमी संतोक्तुना थमिबनी आइने नंगबु उनिंग तागदी पाइजेक तदम लाई नंगना कॉलेज तगी युमदा हलपसु नंगी नथुंगा दुमिना दुना लाई अदु करिगुंबा नंगना उखिगदबो ओइतारगदी आइने ने
ꯑꯗꯨꯃꯛ ꯂꯣꯠꯄꯅꯤ ꯔꯥꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯥꯅꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯁꯨꯝꯅꯇꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯆꯩꯈ꯭ꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦꯁꯦ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯐꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏ ꯈꯪꯉꯤ ꯖꯥꯅꯨꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯉꯤꯕ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯌꯥꯎ ꯇꯥꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯔꯥꯝꯅ ꯍꯥꯏꯔꯦ 10ꯗ 482 ꯃꯥꯔꯛꯁ ꯐꯪꯉꯤ 12ꯇꯅ 364 ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯗ꯭ꯔꯦꯁ ꯁꯦꯠꯈꯤꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯥꯏꯅ ꯕꯦꯡꯀꯦꯇꯦꯁ꯭ꯋꯔꯅꯤ ꯑꯩꯒꯤ ꯍꯦꯛ ꯀꯥꯏꯅꯕꯗꯒꯤ ꯅꯪ ꯏꯁꯩ ꯁꯛꯈꯤꯗ꯭ꯔꯦ ꯅꯪ ꯂꯤꯇꯔꯦꯆꯔ ꯇꯝꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥꯅꯗꯤ ꯅꯪꯕꯨ ꯕꯦꯁꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇ ꯇꯝꯍꯜꯂꯦ ꯁꯤꯒꯤꯗꯃꯛꯇ ꯅꯪ ꯆꯥꯛ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯈꯤꯕꯅꯤ ꯅꯣꯏ ꯅꯄꯥꯅ ꯃꯁꯤ ꯋꯥꯁꯤ ꯈꯪꯗꯕꯅꯤ ꯑꯩꯅꯅꯤ ꯈꯪꯉꯤꯁꯤ 2006ꯗꯅ ꯖꯣꯟꯇꯤꯁ ꯇꯧꯈꯤ 2007ꯗꯅ ꯗꯥꯏꯐꯣꯔꯠ ꯇꯧꯈꯤ ꯃꯁꯤꯁꯨ ꯑꯦꯛꯖꯥꯝꯒꯤ ꯇꯥꯏꯃꯤꯡꯗ ꯇꯧꯕ ꯉꯥꯛꯇꯅꯤ ꯔꯟꯗꯤꯞ ꯀꯧꯕ ꯃꯁꯝ ꯖꯣꯔꯖꯦꯠ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯅꯪꯕꯨ ꯈꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣꯝꯅ ꯇꯞ ꯇꯥꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯦꯁ ꯐꯥꯎ ꯌꯧꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯐꯨꯕꯗꯨꯁꯨ ꯑꯩꯅ ꯐꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯥꯅꯨꯗꯤ ꯄꯨꯡꯉꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯍꯨꯝ ꯑꯃꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯑꯦꯅꯨꯋꯦꯜ ꯗꯦꯗ ꯅꯪꯅ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯠꯈꯤꯕꯅꯤ ꯖꯥꯅꯨꯒꯤ ꯋꯥꯐꯝ ꯄꯨꯝꯕꯁꯤ ꯔꯥꯝꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛꯅ ꯈꯪꯉꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯖꯥꯅꯨ ꯄꯨꯡꯉꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯔꯤ ꯑꯗꯣ ꯅꯥꯟꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪ ꯄꯥꯈꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯕꯗ ꯖꯥꯅꯨ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯪ ꯃꯁꯛ ꯌꯥꯝꯅ ꯐꯖꯈꯤ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪ ꯂꯨꯍꯣꯡꯉꯦ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ ꯑꯩꯅ ꯎꯈꯤꯕꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯁꯥꯔꯤ ꯍꯪꯒꯄꯥꯟ ꯑꯃ ꯁꯦꯠꯈꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯥꯅꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯉꯛꯄꯅꯁꯨ ꯂꯣꯏꯈꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯈꯤꯕꯗꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤ ꯑꯩ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯕꯅꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ ꯔꯥꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯥꯅꯨ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯇꯟꯖꯥꯗꯨꯗ ꯀꯣꯐꯤ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯗꯨ ꯕꯦꯜ ꯈꯤꯡꯉꯛꯏ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯁꯥꯔꯚꯤꯁ ꯑꯗꯨꯅ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯥꯝꯅ ꯀꯣꯐꯤ ꯑꯗꯨ ꯂꯧꯏ ꯔꯨꯝ ꯁꯥꯔꯚꯤꯁ ꯑꯗꯨꯅꯗꯤ ꯀꯣꯐꯤꯗꯨ ꯁꯦꯝꯃꯝꯃꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯍꯥꯛ ꯁꯦꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯐꯤ ꯁꯦꯝꯃꯤꯟꯅꯗꯨꯅ ꯇꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯐꯤ ꯍꯦꯛ ꯊꯛꯄ ꯂꯣꯏꯕꯒ ꯔꯥꯝꯅ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ 3:30 ꯅꯪꯅꯕ ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯥꯅꯨꯅ ꯈꯥꯝꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯣ ꯇꯥꯒꯦꯅ ꯂꯩꯕ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯎꯅꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ 13 ꯁꯨꯔꯕꯅꯤ ꯅꯪꯒꯤ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯔꯥꯝꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯐꯝꯃꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯅ ꯎꯖꯗ꯭ꯔꯤꯕꯁꯦ ꯆꯍꯤ 13 ꯁꯨꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯄꯦꯟꯅ ꯌꯦꯡꯖꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯑꯩꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯡꯕ ꯐꯪꯖꯔꯤꯕꯁꯦ ꯃꯁꯤꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯈꯛꯇ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯤꯅꯦ ꯋꯥꯔꯝꯃꯅꯤ ꯇꯨꯝꯃꯣ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯦ ꯃꯁꯤ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯑꯩ ꯅꯪꯒ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯑꯍꯤꯡ ꯂꯦꯟꯕ ꯄꯥꯝꯃꯤ ꯐꯝꯃꯤꯟꯅꯗꯨꯅꯅꯦ ꯋꯥꯔꯤꯅꯦ ꯃꯌꯥꯝ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯥꯅꯨꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯔꯥꯝꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯦꯇ꯭ꯔꯣꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯛꯃꯤꯟꯅꯗꯨꯅ ꯀꯦꯐꯦ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯐꯤ ꯁꯨꯝ ꯊꯛꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯀꯝꯄ꯭ꯂꯦꯛ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯐꯝꯃꯤꯕꯁꯦ ꯃꯈꯣꯏꯅ ꯎ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯃꯈꯣꯏꯅ ꯌꯦꯡꯉꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯖꯥꯅꯨꯗ ꯍꯥꯏꯔꯛꯏ ꯖꯥꯅꯨꯁꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯌꯦꯡꯉꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯎꯗꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯕꯥꯠꯔꯨꯝ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯤ ꯄ꯭ꯔꯚꯥꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯄꯣꯡꯉꯛꯈꯤ ꯁꯥꯔꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯧꯊꯣꯛꯑꯝꯃꯤ ꯅꯍꯥ ꯃꯥꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯥꯔꯁꯦ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯅꯨꯃꯤꯠ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯖꯥꯅꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯚꯥꯒ ꯖꯥꯅꯨꯒ ꯈꯨꯠ ꯍꯥꯏꯅꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯋꯥꯏꯐꯂꯥ ꯔꯥꯝꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯅꯪꯍꯧꯗꯦ ꯄ꯭ꯔꯚꯥꯁꯨ ꯖꯥꯅꯨꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯠꯂꯛꯏ ꯄ꯭ꯔꯚꯥꯅ ꯆꯪꯁꯤꯟꯗꯨꯅ ꯖꯥꯅꯨꯗ ꯍꯥꯏꯔꯛꯏ ꯃꯦꯝ ꯑꯩꯈꯣꯏꯁꯤ ꯁꯥꯔ ꯔꯥꯝꯒꯤ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯁꯥꯔꯅꯗꯤ ꯅꯣꯡꯃꯗ ꯁꯥꯔꯁꯦ ꯂꯨꯍꯣꯡꯉꯦꯅ ꯍꯥꯏꯗꯦ ꯃꯦꯗꯥꯝꯁꯦ ꯁꯥꯔꯒꯤ ꯋꯥꯏꯐ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯗꯤ ꯈꯨꯝꯐꯝ ꯑꯝꯇ ꯈꯪꯉꯝꯗꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯚ ꯃꯦꯔꯦꯖ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯝꯗꯤ ꯄꯨꯡꯉ ꯉꯛꯑꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯗꯥꯝ ꯉꯛꯏꯗꯨꯕꯨ ꯂꯚ ꯃꯦꯔꯦꯖ ꯍꯥꯏꯔꯒ ꯃꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯁꯥꯔꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯕꯁꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯚ ꯃꯦꯔꯦꯖꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔꯗꯤꯅꯦ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕꯅꯤ
ꯑꯩꯈꯣꯏꯅꯅꯦ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅꯅꯦ ꯑꯇꯣꯞꯄꯗꯒ ꯌꯦꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯆꯩ ꯋꯥꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯗꯣ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯔꯥꯝꯅꯗꯤ ꯊꯦꯡꯉꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯖꯥꯅꯨꯅ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯐꯝꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯅꯤꯡꯊꯤꯖꯅ ꯅꯣꯛꯄ ꯐꯥꯎꯕ ꯌꯥꯗꯕꯅꯤ ꯁ꯭ꯂꯤꯞꯂꯦꯁ ꯐꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯥꯎ ꯊꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯤꯡꯉꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯄ꯭ꯔꯚꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯒ ꯁꯥꯒꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯕ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯗꯦꯖꯇꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯁꯦꯡꯕꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯇꯨꯅ ꯇꯥꯟꯅꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯄꯣꯁꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯇꯧꯔꯛꯄꯒꯦ ꯖꯥꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯔꯥꯝꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯄ꯭ꯔꯚꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯤꯕ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦꯗ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯉꯥꯏꯍꯟꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯥꯔꯒꯨꯝꯕꯗꯗꯤ ꯊꯥ ꯑꯃ ꯉꯥꯏꯍꯟꯒꯗꯕꯅꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ ꯅꯣꯏ ꯁꯥꯔꯁꯤꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯖꯥꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯄꯨꯡ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯑꯗꯣꯝꯗ ꯄ꯭ꯔꯄꯣꯁ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯥꯔꯊꯗꯦꯒꯤ ꯋꯤꯁ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯥꯈꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯔꯥꯝꯁꯦ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯦ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯀꯣꯂꯦꯖ ꯖꯣꯏꯟ ꯇꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯔꯥꯝꯕꯨ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯑꯩ ꯐꯤꯕꯝ ꯌꯥꯝ ꯆꯥꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯗꯨꯝ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯔꯥꯝꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯃꯛꯇ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗꯅꯦ ꯊꯣꯛꯀꯗꯕ ꯑꯃꯁꯨꯡ ꯊꯣꯏꯗꯕꯁꯦ ꯑꯗꯨꯃꯛ ꯐꯥꯎꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯊꯣꯛꯈꯤꯕꯅꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯂꯥꯛꯏ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤ ꯖꯥꯅꯨꯒꯤ ꯚꯥꯞꯅ ꯁꯥꯕ ꯐ꯭ꯂꯥꯁꯕꯦꯛꯅꯤ ꯃꯁꯤꯗꯗꯤ ꯔꯥꯝ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯕꯁꯟꯇꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯃꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯀꯦ ꯔꯥꯝꯆꯟꯗ꯭ꯔꯅ ꯅꯪꯕꯨ ꯉꯥꯏꯍꯧꯕꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩ ꯔꯥꯝꯒ ꯎꯅꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤꯗꯨ ꯁꯥꯒꯠꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯝꯒꯤ ꯃꯃꯤꯡ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛ ꯒꯦꯠ ꯇꯝꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯂꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯖꯥꯅꯨꯅ ꯁꯥꯒꯠꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯇꯝꯃꯝꯃꯤ ꯔꯥꯝꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯔꯥꯝꯅ ꯍꯥꯏ ꯑꯗꯨꯒ ꯕꯥꯔꯊꯗꯦ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯕꯥꯔꯊꯗꯦ ꯑꯁꯤꯕꯨ ꯅꯌꯨꯝꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯀꯦꯛ ꯑꯁꯤꯕꯨ ꯅꯌꯨꯝꯗ ꯀꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯚꯥꯕꯨꯁꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯗꯤ ꯖꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯄ꯭ꯔꯚꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯔꯥꯝꯅ ꯖꯥꯅꯨꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯔꯥꯝꯅ ꯍꯣꯇꯦꯜꯁꯨ ꯂꯥꯞꯄꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯦꯛꯑꯁꯤ ꯑꯩ ꯌꯨꯝꯁꯨ ꯅꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯥꯅꯨ ꯁꯥꯎꯔꯛꯏ ꯅꯪ ꯁꯥꯎꯔꯅꯤ ꯈꯟꯕꯒꯤ ꯑꯩ ꯃꯁꯤ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯐꯔꯦ ꯑꯩ ꯍꯣꯇꯦꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯦꯕ ꯕꯨꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯅꯨꯅ ꯁꯥꯎꯁꯟꯅꯕꯅꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯕꯨ ꯁꯝꯃꯠꯈꯤꯕ ꯑꯞꯁꯔꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯦꯅꯀꯥꯅꯤ ꯑꯗꯨꯒ ꯑꯞꯁꯔꯥ ꯑꯅꯤꯗꯨꯅ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯝꯚꯥ ꯑꯃꯁꯨꯡ ꯎꯔꯕꯁꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯉꯛꯅ ꯈꯨꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝ ꯇꯥꯔꯒꯁꯨꯅꯦ ꯅꯪ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯅꯪꯗꯤ ꯃꯈꯣꯏꯗꯨꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯏ ꯃꯈꯣꯏ ꯑꯅꯤ ꯅꯪ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯥꯝꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯝꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯖꯥꯅꯨꯅ ꯅꯪꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯆꯣꯠꯂꯕꯅꯤꯅ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯖꯥꯅꯨꯗ ꯁꯦꯠꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤ ꯖꯥꯅꯨꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯐꯧꯗꯣꯛꯇꯨꯅ ꯊꯝꯃꯝꯃꯤ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯅꯪ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣ ꯅꯪꯁꯨ ꯅꯆꯥꯅꯁꯨ ꯂꯩꯒꯗꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯨ ꯇꯧꯗꯣꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡ ꯑꯗꯣ ꯅꯪ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥꯁꯨ ꯌꯦꯡꯅꯤꯡꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯃꯁꯛ ꯈꯪꯅꯤꯡꯂꯤꯕꯁꯤ ꯅꯪꯕꯨ ꯐꯪꯖꯕꯗꯤ ꯁꯪꯁꯥꯔꯗ ꯃꯍꯥꯛꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯤꯁꯦ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯅꯤꯡꯏ ꯔꯥꯝꯅ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯣꯇꯦꯜꯗꯁꯨ ꯀꯔꯤꯁꯨ ꯆꯥꯔꯛꯇꯦ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯥꯅꯨꯅ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯅꯤꯡꯗ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯒꯤꯗꯤ ꯖꯥꯅꯨꯅ ꯔꯥꯝꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯏꯃꯥꯅ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯔꯥꯝꯅ ꯖꯥꯅꯨꯗ ꯍꯪꯉꯛꯏ ꯖꯥꯅꯨ ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯗꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯅꯨꯡꯉꯥꯏꯗꯨ ꯅꯠꯇꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯗꯧꯅ ꯍꯪꯉꯛꯏꯁꯤꯕꯣ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣꯗ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ
ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯗꯤꯅꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯁꯤꯡꯒꯥꯄꯨꯔꯗ ꯏꯊꯟꯇꯅꯤ ꯆꯠꯂꯤꯕꯁꯤ ꯍꯥꯏꯕꯗꯤ ꯏꯊꯟꯇꯅꯤ ꯂꯩꯕꯁꯤ ꯑꯩ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯗꯤ ꯐꯩ ꯑꯐꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏ ꯑꯐꯕ ꯃꯄꯥ ꯑꯃꯁꯨ ꯑꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯈꯪꯉꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯄꯥꯝꯇꯥꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅꯁꯨ ꯍꯥꯏꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏ ꯔꯥꯝꯅ ꯃꯩ ꯊꯤꯕ ꯆꯠꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯖꯃꯨꯅꯥ ꯇꯠꯀꯤ ꯏꯁꯩ ꯑꯗꯣ ꯖꯥꯅꯨꯅ ꯁꯛꯂꯛꯏ ꯏꯁꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯖꯥꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ ꯂꯦꯝ ꯑꯃ ꯄꯨꯗꯨꯅ ꯔꯥꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯩ ꯂꯥꯛꯄꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯔꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯨꯠꯀꯦꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ ꯃꯥꯅ ꯁꯨꯠꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯖꯥꯅꯨꯗ ꯌꯦꯡꯍꯜꯂꯤ ꯃꯃꯥꯡꯊꯛꯇ ꯃꯨꯛ ꯆꯥꯏꯁꯤꯟꯈꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯒꯤ ꯐꯤ ꯑꯗꯨ ꯔꯥꯝꯅ ꯄꯨꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯗꯨꯗ ꯃꯁꯤꯗꯤ ꯀꯔꯝꯅ ꯂꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯛꯏ ꯅꯪꯅꯅꯦ ꯄꯤꯇꯤ ꯇꯧꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯐꯤꯁꯦ ꯊꯝꯃꯝꯕꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯃꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯖꯥꯅꯨꯅ ꯗꯥꯏꯔꯤ ꯐꯥꯛꯇꯨꯅ ꯁꯨꯝ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯤꯊꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨ ꯔꯥꯝꯅ ꯂꯣꯠꯁꯤꯜꯂꯤ ꯄꯥꯔꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯤꯊꯤ ꯑꯗꯣ ꯄꯥꯔꯛꯏ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯤꯕꯁꯤ ꯁꯩꯔꯦꯡꯅꯤ ꯄꯥꯔꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯔꯥꯝꯕꯨ ꯁꯩꯔꯦꯡ ꯑꯗꯨ ꯄꯥꯍꯜꯂꯤ ꯁꯩꯔꯦꯡ ꯑꯗꯨ ꯑꯁꯨꯝ ꯄꯥꯕꯗꯒꯤꯗꯤ ꯖꯥꯅꯨꯁꯨ ꯇꯨꯝꯊꯔꯝꯃꯤ ꯖꯥꯅꯨꯕꯨ ꯃꯍꯥꯛꯅ ꯃꯣꯟꯒ ꯄꯤꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯇꯨꯝꯍꯜꯂꯤ ꯑꯗꯨꯒ ꯔꯥꯝꯅ ꯃꯈꯥ ꯑꯗꯨꯗ ꯇꯨꯝꯃꯤ ꯖꯥꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯔꯥꯝꯅ ꯃꯈꯥ ꯇꯨꯝꯕ ꯑꯗꯨ ꯎꯕꯗ ꯅꯪ ꯃꯈꯥ ꯇꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯃꯊꯛꯇ ꯇꯨꯝꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯖꯥꯅꯨꯅ ꯔꯥꯝꯕꯨ ꯃꯊꯛꯇ ꯅꯝꯗꯨꯅ ꯀꯧꯈꯠꯂꯛꯏ ꯔꯥꯝꯗꯤ ꯌꯥꯝꯅ ꯍꯩꯅꯖꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯥꯅꯨꯒ ꯂꯥꯞꯇꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯅ ꯔꯥꯝꯒꯤ ꯗꯤꯇꯦꯜꯁꯤꯡ ꯍꯪꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯦꯁꯕꯨꯛꯇ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯗꯨꯅ ꯅꯨꯄꯤ ꯊꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯔꯒꯕꯨ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯤꯡꯈꯤꯒꯗ꯭ꯔꯅꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯒ ꯅꯨꯡꯁꯤꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯤꯁꯤꯗꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯦꯁꯕꯨꯛꯇ ꯔꯥꯝꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯈꯤ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯤ ꯃꯤꯅꯤꯠ 30 ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯈꯨꯝꯃꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯅꯪꯒꯤ ꯁꯥꯇ꯭ꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯈꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯥꯜꯂꯤ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯥꯇ꯭ꯔꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯀꯦꯌꯔ ꯐꯖꯅ ꯂꯧꯕꯤꯌꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯁꯥꯔꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯗꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯦꯌꯔꯁꯦ ꯀꯔꯝ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯝꯃꯤꯕꯁꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯅ ꯕꯥꯏꯛ ꯇꯣꯡꯍꯜꯂꯗꯨꯅ ꯖꯥꯅꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯇꯝꯅ ꯊꯤꯜꯂꯛꯏ ꯍꯣꯇꯦꯜ ꯌꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯒꯤ ꯐꯤꯔꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯟꯖꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯍꯥꯛꯅ ꯔꯥꯝꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯆꯦꯛꯑꯥꯎꯠ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤ ꯑꯗꯨꯗ ꯖꯥꯅꯨ ꯀꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯛꯏ ꯖꯥꯅꯨꯗ ꯔꯥꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯨꯠꯁꯤꯟꯅꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯂꯒꯦꯖꯇꯣ ꯈꯨꯠꯁꯤꯟꯅꯕ ꯃꯇꯝꯗ ꯖꯥꯅꯨ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯒ ꯃꯇꯝ ꯈꯔꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯦ ꯊꯦꯡꯉꯅꯤ ꯖꯥꯅꯨꯅ ꯄ꯭ꯂꯤꯖ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯕꯥꯕ ꯆꯠꯈꯤ ꯑꯗꯨꯒ ꯇꯤꯀꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯑꯗꯣ ꯑꯩꯁꯨ ꯂꯩꯔꯛꯑꯕꯅꯤ ꯅꯪꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯄꯥꯏꯈꯤꯗ꯭ꯔꯤꯐꯥꯎ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯅꯨꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯌꯧꯔꯛꯏ ꯖꯥꯅꯨꯁꯨ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯛꯏ ꯃꯍꯥꯛꯅ ꯔꯥꯝꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯔꯥꯝꯒꯤ ꯃꯃꯥꯏꯗꯨꯕꯨ ꯅꯥꯟꯖꯔꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯛꯑꯕꯅꯤ ꯖꯥꯅꯨ ꯍꯟꯖꯤꯟ ꯀꯞꯆꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯥꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯡꯒꯥꯄꯨꯔ ꯇꯝꯅ ꯆꯠꯈꯤ ꯔꯥꯝꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯥꯅꯨꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯐꯧꯔꯝꯕ ꯐꯤꯔꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯨꯠꯀꯦꯁ ꯍꯥꯏꯕꯗꯤ ꯃꯦꯃꯣꯔꯤꯗꯅ ꯊꯜꯂꯕ ꯁꯨꯠꯀꯦꯁ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯨꯚꯤ ꯑꯁꯦ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯏꯟꯇ꯭ꯔꯣꯚꯔꯠ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯃꯥꯏꯗꯣ ꯈꯔ ꯀꯜꯂꯣ ꯅꯨꯄꯤ ꯐꯪꯅꯕ ꯑꯩꯈꯣꯏꯗꯤ ꯂꯦꯝꯃꯤꯕꯅꯤ ꯀꯥꯏꯔꯤꯕꯅꯤꯅ ꯂꯩꯊꯣꯛꯑꯗꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯑꯗꯨꯝ ꯂꯧꯈꯤ ꯇꯥꯕꯅꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯈꯨꯁꯤ ꯃꯨꯚꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟꯗꯤ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯀꯣꯔꯗꯤꯡ ꯈꯔ ꯍꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯑꯃꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯊꯥꯒꯠꯂꯛꯑꯦ ꯃꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯃꯨꯚꯤꯁꯦ ꯍꯟꯖꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯄꯁꯦ ꯏ ꯌꯥꯝ ꯀꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯇꯧꯖꯗ꯭ꯔꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯐꯖꯔꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯆꯪꯕꯤꯗꯨꯅ ꯌꯦꯡꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ